ꯑꯁ ꯋꯥꯔꯦ ꯌꯥꯝꯅ ꯉꯥꯏꯕꯗ ꯕꯣꯔꯤꯡ ꯆꯨꯕꯅ ꯂꯣꯏꯔꯦ ꯇꯜꯂꯦ ꯇꯨꯝꯕꯧ ꯇꯨꯝꯅꯤꯡꯉꯦ ꯑꯩꯗꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯎꯏꯔ ꯂꯩꯔꯦ ꯅꯃꯣ ꯅꯃꯣ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯊꯣꯛꯑꯣ ꯃꯤꯠ ꯄꯥꯡꯊꯣꯛꯑꯣ Why? ꯑꯩ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯑꯃꯠꯇꯁꯨ ꯀꯥꯎꯗ꯭ꯔꯕꯅ ꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯤꯠ ꯑꯁꯤ ꯅꯨꯡꯁꯤꯜꯂꯕꯁꯨ ꯅꯪꯒꯤ ꯁꯛꯇꯝ Yes, yes. ꯎꯏꯕ ꯑꯃꯨꯗ ꯂꯣꯠꯇꯨꯅ ꯂꯩꯇꯕꯅ ꯍꯥꯠꯇꯨ ꯌꯥꯔꯕ? ꯌꯥꯏꯌꯦ ꯑꯣꯀꯦ ꯑꯩ ꯇꯨꯝꯃꯒꯦ ꯑꯃꯨꯛ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯇꯩꯁꯦ ꯌꯦꯡꯉꯨꯅꯦ